ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯗ ꯌꯦꯡꯕꯤꯌꯨ ꯃꯦꯂꯥꯗ ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯥꯛꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯝꯃꯤ ꯑꯩꯅ ꯂꯩꯔꯤꯁꯤꯁꯨ ꯒꯥꯔꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩ ꯁꯣꯔꯣꯛ ꯃꯊꯛꯇꯒꯤ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯁꯣꯔꯣꯛꯇꯅꯤ ꯑꯗꯨꯅ ꯃꯝꯃꯦꯕ ꯈꯔ ꯀꯣ ꯑꯥꯎ ꯑꯥꯎ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯅ ꯀꯧꯕꯤꯔꯛꯏꯕ ꯑꯩꯉꯣꯟꯗ ꯀꯥꯏꯗꯅꯣ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯦꯂꯥ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯅꯤ ꯕꯦꯇ꯭ꯔꯤ ꯄꯥꯏ ꯌꯥꯗꯦ ꯌꯦꯡꯉꯣ ꯃꯦꯂꯥꯗ ꯂꯣꯏ ꯂꯥꯛꯑꯝꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯅꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯣꯅꯦ ꯇ꯭ꯔꯦꯟ ꯃꯐꯝ ꯁꯤꯟꯈ꯭ꯔꯕꯣ ꯌꯦꯡꯉꯣ ꯃꯥꯏ ꯍꯧꯔꯛꯑꯦꯕ ꯋꯥꯏꯑꯕ ꯃꯥꯡꯈꯤꯅꯤ
लाइव में करा लाइव oh ini sih sama sih क्या हुए रे मुझे तो लाया नहीं जो आज फाल से ngang thì hầu tận cái rồi đây cái lại cho coi tao làm bên itu Boy lang lo. Lari adik live में डाल देना इतना मतलब बार बार क्या चला चला इधर नहीं इधर कहां पे हां सॉरी इंशाल्लाह होय होय बार बार कैसे पाएंगे